ꯉꯁꯤꯗꯤ ꯀꯤꯍꯣꯝ ꯊꯣꯡꯕꯒꯤ ꯚꯤꯗꯤꯑꯣ ꯑꯣꯏꯅ ꯊꯥꯒꯠꯆꯔꯒꯦ ꯃꯌꯥꯝ꯫ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤꯕꯨ ꯑꯍꯥꯟꯕ ꯌꯦꯡꯕꯤꯕ ꯑꯣꯏꯔꯒꯗꯤ ꯅꯨꯡꯁꯤꯕꯤꯗꯨꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯔꯝꯃꯣ꯫ ꯀꯤꯍꯣꯝꯁꯦ ꯋꯥꯏꯊꯧꯒꯂꯥꯏꯗꯒꯤ ꯂꯩꯖꯔꯛꯄꯅꯦ꯫ ꯑꯗꯨ ꯆꯥꯕꯤꯅꯕ ꯃꯤ ꯌꯥꯝꯗꯦ, ꯑꯗꯨꯒꯤ ꯇꯪꯈꯥꯏꯇꯃꯛ ꯑꯣꯏꯅ ꯊꯣꯡꯖꯔꯒꯦ꯫ ꯇꯪꯈꯥꯏ ꯈꯥꯏꯗꯠꯂꯕ ꯃꯇꯨꯡꯗ ꯃꯃꯤꯠ ꯌꯥꯎꯍꯟꯗꯕꯤꯗ ꯃꯀꯨꯁꯦ ꯁꯦꯡꯅ ꯈꯣꯛꯇꯣꯛꯑꯁꯦ꯫ ꯁꯨꯃꯥꯏꯅ ꯊꯥꯡꯁꯤꯅ ꯂꯦꯜꯂꯒ ꯈꯣꯛꯇꯣꯛꯆꯔꯦ꯫ ꯃꯁꯨꯡ ꯑꯃꯨꯛ ꯈꯥꯏꯗꯣꯛꯑꯒ ꯄꯤꯁ ꯃꯆꯥ ꯃꯆꯥꯗ ꯀꯛꯑꯁꯦ꯫ ꯄꯤꯁꯁꯦ ꯑꯗꯨꯝ ꯀꯛꯅꯤꯡꯕ ꯃꯑꯣꯡꯒꯤ ꯁꯦꯞꯇ ꯑꯗꯨꯝ ꯀꯛꯄ ꯌꯥꯏ꯫ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯄꯤꯛꯅ ꯀꯛꯑꯦ꯫ ꯑꯗꯨꯒ ꯃꯥꯒꯤ ꯃꯌꯥꯏꯗ ꯌꯥꯎꯕ ꯑꯀꯟꯕ ꯁꯔꯨꯛꯁꯦ ꯂꯧꯊꯣꯛꯁꯦ꯫ ꯁꯨꯃꯥꯏꯅ ꯂꯧꯊꯣꯛꯑꯦ, ꯑꯗꯨꯒ ꯀꯨꯞꯇꯛ ꯁꯤꯒꯤ ꯁꯦꯞꯁꯤꯗ ꯂꯣꯏꯅ ꯈꯥꯏꯗꯠꯆꯔꯦ꯫ ꯑꯗꯨꯒ ꯑꯇꯣꯞꯄ ꯃꯆꯜꯁꯤꯡꯗ ꯑꯩꯅ ꯂꯧꯖꯔꯤꯁꯦ ꯁꯤꯡ ꯑꯁꯨꯕ, ꯖꯤꯔꯥ ꯃꯄꯨꯝ, ꯍꯣꯞ, ꯏꯂꯥꯏꯆꯤ, ꯇꯦꯖꯄꯇꯥ ꯂꯧꯔꯦ꯫ ꯈꯥꯡꯗ ꯑꯆꯥꯊꯥꯎ ꯈꯔ ꯍꯥꯞꯄꯦ, ꯇꯦꯖꯄꯇꯥ, ꯍꯣꯞ, ꯁꯤꯡ ꯂꯣꯏꯅ ꯍꯥꯞꯆꯜꯂꯦ꯫ ꯉꯥꯏꯍꯥꯛ ꯉꯧꯔꯕ ꯃꯇꯨꯡꯗ ꯍꯪꯒꯥꯝ ꯃꯔꯨꯁꯦ ꯑꯃꯨꯛ ꯍꯥꯞꯆꯜꯂꯦ꯫ ꯉꯥꯏꯍꯥꯛꯇꯪ ꯉꯧꯕꯤꯔꯅꯤ꯫ ꯑꯗꯨꯒ ꯀꯤꯍꯣꯝ ꯑꯁꯣꯏꯕꯗꯣ ꯑꯃꯨꯛ ꯍꯥꯞꯆꯟꯖꯔꯦ꯫ ꯇꯣꯏꯅ ꯑꯣꯠꯆꯔꯦ꯫ ꯀꯤꯍꯣꯝꯁꯦ ꯄꯠꯊꯔꯛꯇ꯭ꯔꯤꯐꯥꯎ ꯑꯣꯠꯄꯤꯔꯅꯤ꯫ ꯃꯊꯟꯇ ꯄꯠꯊꯖꯔꯛꯄ ꯇꯥꯟꯖꯥꯗꯨꯗ ꯃꯆꯨ ꯐꯖꯅꯕ ꯃꯆꯨ ꯄꯥꯎꯗꯔ ꯑꯃꯨꯛ ꯍꯥꯞꯆꯜꯂꯁꯦ꯫ ꯄꯥꯝꯖꯕ ꯆꯥꯡꯒꯤ ꯃꯣꯔꯣꯛ ꯍꯥꯞꯄꯤꯔꯣ꯫ ꯃꯣꯔꯣꯛꯁꯦ ꯑꯁꯨꯕ ꯑꯣꯏꯅ ꯍꯥꯞꯄꯦ꯫ ꯉꯥꯏꯍꯥꯛ ꯉꯧꯕꯤꯔꯅꯤ꯫ ꯉꯧꯔꯕ ꯃꯇꯨꯡꯗ ꯄꯥꯝꯖꯕ ꯆꯥꯡꯒꯤ ꯏꯁꯤꯡ ꯍꯥꯞꯄꯤꯔꯅꯤ꯫ ꯃꯍꯤ ꯂꯥꯡꯅ ꯆꯥꯒꯦ ꯍꯥꯏꯔꯒꯅ ꯈꯤꯇꯪ ꯌꯥꯝ ꯍꯥꯞꯄꯤꯔꯅꯤ꯫ ꯅꯪꯅ ꯆꯥꯒꯦ ꯍꯥꯏꯔꯒꯅ ꯈꯔꯇꯪ ꯍꯥꯞꯄꯤꯔꯣ꯫ ꯑꯩꯅ ꯁꯤꯗ ꯂꯧꯖꯔꯤꯕꯁꯦ ꯆꯤꯅꯤ ꯑꯉꯥꯡꯕ ꯑꯣꯏꯅ ꯂꯧꯋꯦ꯫ ꯆꯤꯅꯤ ꯑꯉꯧꯕ ꯍꯥꯞꯄꯁꯨ ꯌꯥꯏ꯫ ꯑꯗꯨꯒ ꯉꯥꯏꯍꯥꯛ ꯕ꯭ꯔꯣꯡ ꯁꯧꯍꯜꯂꯅꯤ꯫ ꯃꯩ ꯂꯩꯊꯔꯒ ꯂꯣꯟꯕꯤꯔꯅꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯍꯤ ꯅꯪꯁꯤꯜꯂꯛꯄ ꯇꯥꯟꯖꯥꯗꯨꯗ ꯏꯂꯥꯏꯆꯤꯗꯣ ꯁꯨꯒꯥꯏꯔꯒ ꯍꯥꯞꯆꯜꯂꯦ, ꯃꯅꯝ ꯅꯨꯡꯁꯤꯅꯕ꯫ ꯉꯥꯏꯍꯥꯛ ꯑꯃꯨꯛ ꯂꯣꯟꯕꯤꯔꯅꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯊꯥꯡꯗꯔꯁꯤ ꯃꯌꯥꯝ꯫ ꯃꯁꯛꯁꯦ ꯌꯦꯡꯉꯨꯅꯦ, ꯍꯥꯎꯗꯣꯏ ꯃꯥꯟꯗ꯭ꯔꯥ? ꯍꯥꯎꯁꯨ ꯌꯥꯝ ꯍꯥꯎꯋꯦ꯫ ꯌꯨꯝꯗ ꯌꯥꯝ ꯂꯥꯏꯅ ꯑꯗꯨꯝ ꯀꯤꯍꯣꯝ ꯊꯣꯡꯕ ꯆꯥꯅꯤꯡꯉꯗꯤ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯊꯣꯡꯉꯒ ꯆꯥꯔꯁꯨ ꯌꯥꯔꯦ꯫ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯃꯌꯥꯝ꯫ ꯊꯦꯡꯛ ꯌꯨ꯫